Tabiriba amadi miteng tabiriba singbu ahanba maktada ikai khumnajari. Ngasisu amuk tabiriba singgidamak thaurang tawduna pujarakba film The Curse of La Llorona. Hariba film asi 2019 da release tawkiba horror amasung thriller the base tawba film amani. Film asigi ahubada sok lising maga chatruk humfu tara humdoi gi matamni. Mexico gi mafam amada family ama ulai. Family aduda matai manaw amasung makoy gi angang ani amaga yam na nungay na lerami. Ngayhak leraga angang amana lamhang amada mathanta koyeng yengduna mamabu thirami. Amasung angang aduna mamabu thirakpada turel amagi manak yoksilai. Angang aduna turel aduda yengbada atopa angang adu mamana turel aduda namsinduna halami. Madu uraga mathakta leiba angang adu yamna kiraduna mafam adudagi chelaklami. Adubo mama aduna tanaraktuna angang adu phaduna puki. Sin asigi matungda amuk sok lising mga chawapan humputaraw humdogi matamda Los Angeles da ulai. Yum amada ena kowi nupi amalerami. Ena mahaki macha aniga leiminarami. Masasing adu amana Samantha kawi. Aduga amana Chris kawi. Ena naitom tarami. Maramdi mahaki mapuroy ba adu hana police officer oirami. Adubo sikre. Ena matantana Machaki amasung yunggi thabak pumnamak asi hotnaribani. Aduga mahakna Social Service Department amadasu thabak tawrami. Department asina yum singgi angang singbo mama mapana section amasung luna tawbibra natraga tawbidabra haiba asi yengsilami. Enana mahaki office adudagi khangbang ngamlami. Madudi Patricia kobi nupi amasung mahaki masa singgi case ama makhoygi kalikta sinarami. Hariba case asi enana chahi kayadagi handle tawduna lakbani. Adubu handakti case asi enada piramde. Maramasina ena yamna nungairamde. Ena gi boss na enada explain tawrami. Ena nahak hanadagi awaba mayok na dun leiribani. Aduga nathandana yunggi amasung angang singi hotnabada pothapam khangdrabani. Maramasina case asi nangonda paihendabani. Wahi asi tarba matungdasu enana yaninglamde. Aduga boss ta amuk hairi. Patricia bo aina monna khangi aduga manasu aina haibada soidana yagani mahaki masasing adusu aigi mitmangda chaurakpani aiga loina yanai case asi aina taba atopa kana amatana ningthina handle tawba ngamloi boss aduna enagi wari adu taraga enana haiba yaduna case adu enada sinarami mathangi senda Patricia gi angangsing adugi school dagi phone tawraktuna angangsing adu school da lakte haina hairi Maramasidagi enana Patricia gi mayumda chatpa tarami. Enagi boss na enada police officer amaga loina duna chatnana bahairakpadagi ena police officer amaga Patricia gi mayumda laklami. Ahanbadadi Patricia na mayumda changlaktana bahairai. Maduda enana mathanta changlake haibada Patricia na ayaba pirakladuna yum manungda changlai. Enana ubada Patricia yamna kibagi sakpham amada leirami. Enana angangsing kadayda laibano hangbada Patricia na angangsing karisu tawdi haina khumlai. Adubo enana di angangsing adu mafam amatada laiba uramde. Enana sum yenglakbada thong ama urami. Thong aduda mamit mayam ama yeklami. Enana thong adugi manakta changsilai. Enana thong manakta changsinba adu uraga Patricia na yamna saurai. Aduga enada attack tawraktuna enabu hat anaba tawrami. Tanja aduda police officer adu changsilaktuna Patricia bu farami. Thawdok aduda enana Patricia gi mangak siba lik ama lawthoklami. Amasung Patricia na enada thong adu hangdoktana bahairai. Adubo enana thong adu hangdoi. Thong adu hangduna yengbada Patricia gi macha ani adu leirami. Aduga yamna kina enada hairai. Thong asi thingjilu. Natrabadi mahakna ikhoibo soidana harkragani. Wahi asi taraga ena gyan amat taramde. Yamna kina leiriba angang ani adu enana Child Protective Service mafam aduda puraktuna thambirami. Enana angang sing adugi makutta maina pokhibage dakfam ubada karamna tawribano haina hanglami. Angang ani aduna maina pokpagi dakfam adu lalorinana pokhanbari haina hairei. Adubo ena angang sing hariba adu kanano haibadi khanglamde. Mathangi senda ena mayumda halaklami. Ahingi thenglaba matamda lalorina laktuna angang ani adu isingda namsinduna halami. Lalorina na angang sing adu isingda namsillingaida mamittagi mapi tarai. Maramasina lalorina bu mapi tabi nupi hainasu kaunarami. Ahingi matam aduda Child Protective Service mafam adudagi phone tawraktuna Patricia gi macha ani du isingda luptuna
sire haina hairi paw asi hek tabaga ena macha sing aduga gari da tongladuna child protective service ta chatlami ena na macha ani adu gari da thamlamlaga khara lapna khamduna thamlami maramdi thogdok adu macha sing aduna khangdana ba haiduna ena na asiba angang ani adugi manakta changsilai tanja aduda Patricia su mafam aduda laktuna ena da yamna nungai tan hari nangna aigi isa sing buhatpani nong makhaktang ngairabani madugi matungdagi lalorina dagi makhoi khudong thiba mata nanglaroidabani asumna hairamlaga Patricia police na amu puduna chatki asomda enagi macha ani adu gari da kuina leirakpana samanta do tumtharami aduga Christi mikap thoktuna lerami Krishna gari adudagi lona kumthaduna asiba chang ani adu yengba laklami tanja aduda Krishna kana gumba ama lakpagi makhol tarai tarak liba khonjel asi atai kanagi sunate lalorina gi khonjel ni lalorina na Krispo manakta kausilami Krishna tina changsinbada lalorina mafam adudagi mangki adubo ngaihak leraga lalorina Kriski mamangda khanghaudana thoglai aduga Kriski makhut paiduna thamlami maduda Kriski makhut adu maina pokpadongna dakpham leirami hana Patricia gi masasingi makhuta leikiba dakpham adugumna Chris lalorina dagi nanthorktuna chelaklaga garida changshinduna thong lonsilami adubu gari manak aduda lalorina su laktuna Crispo kihellami aduga gari manung aduda changlaknaba hotnarami tanja aduda ena lakpadagi lalorina mangki asumna makhoi mafam adudagi mayumda halaklami mathangi ayukta ena church amada laklami church adugi mapanda Rafael Olvera kauba doctor ama litun lerami doctor asina mahaki magic season aduna mayamgi anaba singbu fahallami enana church ki father amada lalorina gi maramda hanglami father aduna lalorina gi maramda wari pumnamak lidai mathangi senda samantana sanaringaida lalorina urami lalorina na khanghaudana samanta gi manakta lepladuna makhutta paiduna dakfam adu tahalami aduga lalorina mafam adudagi mangki enana mayumda halaktuna samantana yamna kina famdun leiramba adu uraga manakta famduna makhutki dakfam adu uraga karamna sokhibano hangbada samantana kiduna asengba adu hairakte aduga dakfam adu tubada sokhibani haijilami tanja aduda copper kauba detective ama enagi mayumda lai copper asi enagi husband gi hana mamanaba oirambani copper na enada hari police singna Patricia da chingnei madudi magi macha sing adu mahakna hatpani haina adubu Patricia nadi mahaki macha hatpagi matamaduda mahak church ta lei hairi asumna hairaba matungda copper na file ama lawthoraklaga enada pirami maramdi file adugi matengdagi Patricia gi case aduda mateng oinana ba haiduna mathangi sinda amuk Rafael Patricia gi mayumda lai aduga lalorina gi mamitki mapi adu collect tawrami asomda enana file adu yengduna leiringaida kanagumba amage sahum phangbadagi haugattuna yenglami maduda Chris mamangda chatun leirami tanja aduda khanghaudana yum adugi thong launa hanglakami aduga magic ki fataba power ama changlakpagum tawki enana mayumgi thong adu lonsillamnaga Crispo phamungda tumhallamlaga enana samanta amuk yenglaklami tanja asida kanagumba amana Patricia gi file adu leibak makhada thadarami masidagi khangi madudi yum aduda atopa misak amasu leire haiba marmasina enana yengba matamda lalorina samanta gi room manungda leiba urami enana kari amata tawdringaida thong adu masana lonsilai aduga lalorina enagi room manungda leptuna leirami madu uraga enana lalorina da mafam asidagi chatkhro hain hari tanja aduda Chris amasung samanta thong adu hangduna lakpada lalorina mafam adudagi mangki enana masa ani du sumbiduna tumhallamnaga wakal khanduna tumba yaramde mathangi sinda ena Patricia gi manakta unaba laklami adubo Patricia na masa sing sikhiba adugi maral pumnamak ena gi ni haina khalami enana Patricia gi makuttasu dakfam madu urami Patricia na enada dakfam madu lalorina na thamba dakfam ni hari aduga amuk makha tarai nangi nasa sing adu kappagi khonjal taraklagani lalorina na nangi angang sing adu puduna chatkragani aina lalorina da aigi isa sing handuna piraklaga nangi nacha ani do lawkhro haina haikrabani asumna enada hairaklami Krishna mayumda leiringaida kappagi khonjal ama tarai
aduga ngaihak leiraga Lalorina Chriski mamangda thoglaptuna kihallami aduga yum madugi istiardagi onthalami tanja aduda ena mayumda halaktuna changlakpada Lalorina mangki enana Chrisbu hospital puraktuna yenghalami doctor na Chriski makutta maina pokibagi dakfam madu yenglaga child protective service ta phone tawduna inform tawki mathangi sinda ahingi matamni Copper amasung enagi colleague Donaga enagi mayumda laklami makoina lakliba adugi maramdi enana masasing aduda thina tawduna thambibra haina yengba laklibani mathang sinda enana Krista Lalorina gi maramda hangba matamda Krishna wari pumnamak lirei tanja aduda Samantana irujaduna leiringaida Lalorina Samantabu isingda namsinduna hananaba hotnarami enana chingnabadagi chensillaktuna Samantabu kalami Lalorina thoglakuna enabusu makut paiduna dakfam madu tahalami enana masasing adu mafam adudagi thaidok halami aduga makhoi ahum yamna wana yum adudagi chenthoroktuna churchta father gi manakta lai father na ena bel dol gi maramda wari liraduna hari church gi matengdagi pomnamak ngakthokpa ngamgani adubu church ta haijaba matamda chayol kharadi changani wahi asitaraga enana chayol khara ngaibagi matam aingonda leitre haibadagi father na Rafael gi manakta chatnana bahari maramasina enana masasing buduna Rafael gi manakta chatli enana Rafael da wari pumnamak liduna mateng pangbinana bahaibada Rafael na ahanbadadi yaramdi adubu angangsing adugi khalaga aroibadadi mateng pangnana bahaiba adu yaraklami aduga Rafael na thabak aduda changadaba masaksing adu puduna makoi punna lakminnarei Rafael na yerumda magic tawduna yum aduda fataba sakti leibra haina yengami Rafael na yerum sing adu thugaiduna mathang yengbada yerum amagi manungda amuba posak ama tarakpadagi yum aduda fataba sakti leire haiba khanglami maramasina Rafael na yum aduda magi magic na yumgi akoibada lang tingduna thamlami ahingi matamda Lalorina gi power yamna kalami Rafael na ena amasung angangsing adu kannana bahaiduna magic word sirinaduna senarami amasung Rafael na Krista fire tree na semba cross ama piduna madugi maramda kupna hairami Lalorina masasingbu hatpagi matam aduda fire tree aduna uhobani matam aduda fire tree aduna kapki Lalorina machabu hatkiba adugi aruiba khudam fire tree adu khaktani maramasina fire tree asigi mamangda Lalorina gi power pumnamak sontharami Rafael na hari Lalorina yamna power leibi phattabini maramasina aikhoina amatu oiraga mahaka thengnagadabani asumna Rafael na Lalorina gi mapi adu magic word ki matengdagi sengtoklami maramdi Lalorina gi mayokta sijinnabagi damakta asumna ahingi matam oiraktuna Lalorina lakpagi khudam Rafael na fanglami Rafael na ena amasung angang ani aduga candle gi circle amada thamlami Lalorina gi fataba power amana candle gi mai pungmak adu mutki aduga Lalorina ahanbada enada attack tawi aduga mu Krista attack tawi Lalorina Crispo chingduna mapanda puthokpada Rafael na Crispo phaduna yalami aduga Rafael na Lalorina gi sengdokrapa mapi adu Lalorina gi mamaida saishilami maduda Lalorina gi mamai adu chaktheklami adubo Lalorina sibadi siramde Rafael na fire tree gi maru sing adu yum adugi thong mapada thamlami maramasida Lalorina fire tree maru aduda lansilakpa ngamlamde maramasina Lalorina yamna sauraduna atopa thong amadagi changnanaba tawrakpa matamda makoina thong adu lonsinnabu honarami Lalorina pomnamak asi atopa thong aduda senahalaga yamna laina changlaknabu honarami Lalorina Samantabu magi dol adugi matengna mapanda puthoknanaba hotnarami Samantana magi dol adu ubada thong adu hangdoktuna lowba thoklaklaga fire tree maru adugi manung lomda leiraga dol adu lownanabu hotnarami tanja aduda enana laktuna chensillaktuna Samantada dol adu lowdanaba tawrami aduga enana Samantabu puduna chensillaklami adubo Samantana lamduna dol adu lawrakpana halami dol adu chinglakpada fire tree maru aduna semba line adu tatlami maram masidagi Lalorina Samantabu mapanda chingthoki aduga thong adu masa mathanta lonsilami Lalorina Samantabu isingda namsinduna hatnanaba tawringaida enana chensillaktuna Samantabu kanba laklami
aduga enana isingda chongtharami aduga Samantha bu kannanaba tawringaida Lalorina na enada onsinduna enabusu isingda namsinduna hatnana bhonarami tanja aduda Raphael laktuna ising aduda magic word soladuna phattaba power thokhinaba tawrami maram asina ising adudagi Lalorina thokhi aduga ena amasung Samantha thawai hinghowi thaudok aduda enagi makutta Lalorina gi lik yaurami makoina Samantha bu puduna mayumda changlei Samantha yum adudagi mathanta thoknana bhonarami maduda Raphael na enada hari Lalorina na Samantha da control tawkhre maram asina Lalorina na kaurakpaga Samantha na manakta chakhragani angang singasi Lalorina dagi lapthok handri fawba aikhoina kupna senaduna leigedabani wahi asitaraga enana cupboard amagi manungda masa sing adu hapchinduna thamlami hana Patricia na masa singbo thong lonsinduna thamkhiba adugumna asomda yum adugi mapanda Lalorina leptuna angang sing adu ngairami enana Lalorina gi lik adu Raphael da yenghalami Raphael na lik adu yenglaga enada lik adu section na thamu hairi maramdi lik adu Lalorina gi mayokta season na bahaiduna ngayhak leraga nupi ama fire tree maru adu lanthokuna angang sing adugi manakta changlaklami nupi adu atai kana sunate Patricia oirami Patricia na khale madudi enagi macha ani adu Lalorina na pukhrabadi mahaki macha ani adu Lalorina na handuna pirakani haina Raphael na Patricia bo khamna na bhonarami maduda Patricia na Raphael bo nongmaina kaptuna halami aduga fire tree maru adu makhongna haidoklami maram asidagi Lalorina na yum aduda changlaklami aduga enada attack tormi amasung basement manungda lansillaklami basement adugi thong adu masana lok tormi yum adugi thong pomnamak lonsillami maramdi angang sing adu mapanda chenthokpa ngamdana bahaiduna tanja aduda Krishna Lalorina gi lik adu khullaga Samantha yum adugi mathakta chenkhatlami aduga store room amada lotlami Lalorina na matung inaraktuna store adugi manak yaushillai aduga Lalorina na angang ani adu hatnaba changshillakpada Krishna Lalorina gi lik adu utpadagi normal nupi amagi sakpham olai lik adu Lalorina da hana magi masasing aduna pirakhibani pomnamak adu ningsinglaklaga Krista machani khanna soklami aduga mapi tarai makhada Patricia su masa mathanta gyan tarakpadagi enagi lok adu thugairami ena basement adudagi chenthoraktuna yum adugi mathakta chenkhalai aduga sikhre haina khalamba Raphael su siramdana enaga loinana lakminnarami mathakta Lalorina na kaptuna yamna nungsina angang sing aduda yenglambadagi angang sing adugi matungda mingshel ama leiramba aduda yenglubadagi hanagi sakpham adu olai tanja aduda Raphael amasung ena chensilakpada Lalorina na Raphael bo mathakta paikhat anduna attack torami angang sing aduna mamagi manakta chensinduna punna leirami Lalorina na ena amasung angang sing adubu hatnaba chensilakpada Raphael na fire tree ni saba cross adu enagi manakta langsilai enana cross adu laukutuna Lalorina na chensilakpa aduda mathapakta thilami maram asidagi Lalorina machet tana paithokuna mangki aduga pomnamak normal oiki asomna sinnasida film asigi aruiba saruk oiki mathangi nungairiba film amada mayam punna amuk thengnaminasi ngasigi oinadi pomnamakpu ikai khumnajaraga matang asida tension jari